अहानबदा मरोइबा पाउ मणिपुर की हौजी ओइरिबा फिबम असि अनाबा अमा डॉक्टर ना करी हाइरके हाइना ngaibaka pangkak oiri haina MPV mall akoijam na haikre खुरुमजरी Am-Istv पाव मिंग ताबिरिबा सिंगु तराम नोकचरी हौजी पाव संदोक न पिजरी मणिपुर की हौजी कोइरिबा फिबम असि अनाबा अमा डॉक्टर ना करी हाइरके हाइना ngaibaka pangkak oire sing amadi ku thorang toba yaraba anabaka chap manare haina Inner Manipur Parliamentary Constituency ki MP Dr. Am-Istv bimol akoijamna YIGP Club konthojam maninglai kaina sinduna YIGP Playground konthojam maninglai kaida chatharakhiba 16 YIGP Trophy loishinbagi thoramda haikre MP Dr. Am-Istv bimol akoijamna Manipur thugainaba honarakpada aikhoina kaidonungda khut thangaloidabani lanthengnaबदा discipline haibasi yamna maru oi aikhoigi athauba ipa ipu singna maraiba ki damak chelamba thauna lingjel adu ngasigi mirol na chenba tangai fadi haike aduna hauna lonchak bevar thaksi khasi tambase football da tamai sine khoi na haidai sine aduna ekhoi gi hana dagi nangna ramba culture oiba group ne hairam manina imu manung dagi cha issue sing da tambiu lekai kailo lekai dagi kamai na ngangani ima ipa da kamai ngangani ahal lamanda kai ngang ne haibse masi amta kannaba hona se issue football gi discipline se dagi tamnaba ground mo hora kanda same saduna leiba fibam se ku thangatabida anuba manipur ama imali pa se kanbada na kana anuba manipur ma same na bi lamjing chamchen na ma ge khoi gi nasi gi leiba na ha sing se maruina study na hai huzik India da chada humpu ga mangadi akoi India marakta chada humpu mangadi chahi kunthra mangagi makha ngakani huzik leiri chai aduna ira borogi matamda isai saktana revolution haura pasu moi chahi kun kuma ngakani 1960s da aramam somarendro pamung pahari hoisu chahi kuma kunthra ngakani ngasi chada humpu dagi hena leiri ba chahi kunthra mangada leiba na haron singjina wakhan chumna khandana nisa chada bida thaksi khasi yaudana imale bapu kange haina changak matamda Manipur mai thigadoba prithvi da miyama ta poktai basi mayam ka bigalo wabagai AC amadi mang Imphal AC gi manung chanda Bengal lokok amadi haibong makhong ani phaunariba Imphal Turel gi mathakta sariba Valley Bridge asi athuba solution view haina JYDC gi president Sesham Achobana Joint Youth Development Committee JYDC mang Imphal Maitai Pangal Bengal Mamang Youth Development Association BMYDA ward ki councillor amasung lekai ahal sing yauna pangtokpa mifamda paumuising da phongdukre magna makhatana PMGSY gi makhada saba Sekmaijin to Maibam Fawbagi 12.50 kilometer ki manungda Imphal Turel mathakta sariba Valley Bridge asi loisnanaba English ngani kunmanga gi April 10 da JYDC BMYDA councillor amadi laikai gi ahalamalga Thawal district ki executive engineer sariba thongji lo yaudra ba masigi reason je noi gi bot matamda jana paratam oi haningai leite mari lenaba department na alu mari lenaba Manipur gi government na honorable chief minister mingoi na panjaraba da Wai Khemchan gi puning jo khoi hinjari hidan kumna yengsan biraga tangai phadana kendra ni tariba minority khunja singi lau singu bagi mai masing tambagi jathau asen gi sigi thengari ba samasya mayam se wakhan bigani hain honorable chief minister gi puning jai chinjari Manipur Apex Cooperative Marketing Society Limited ki BODMD Khairudin na tha asigi kunmapanda Cooperative Society gi Registrar Office da Paumi Singda thamkiba wafam sing adu singmi tami yalomi gi senglaba laisangumlaba Apex Society bu lanna uhanbani haina kunai asigi apunbagi saktam amadi integrity da singnabani haina Manipur Pax Federation gi Secretary Konthojam Manihana Manipur Press Club ta Paumi Singa unabada phongdukre Manihana makhata khibada COVID-19 amadi English ngani kolomdagi me ohumdagi thorakliba iranga sinamaram oiraga lamdam asigi sel thongge fibam kham thengna sokle soklaba sel thom asi fagat hange hairabadi cooperative mobilization tawbagi mathau taba adugi ona tainabada miyoi kharana
masa masagi khanduna tauning batauba asina amuk hena lamdam asigi senmitlon chokan bani lamdam asigi law and order na maram oiraga lomi singi mateng oigadoriba apex society asigi president amadi vice president khanba ngamdana leidingai cherakasida apex society bu society asigi biodina official oidaba wafam kaya thamkiba adu laibak thibani mari leinaba singna athobada miyeng changbiu haike Director mana department ki aya ba yawdana niwi da si president namasu vice president khalle aduna ta lawtokpa sigma angda department ki akoina clarification matam thambiu haibasi akoi federation united ki thamjari ba sigumna ba unofficial oi ba board amana media da tol pai base samamna ba ma leidina mari leina ba department higher authority na clarification matam public ta thambiu haibasi akoi Manipur Page Federation di Majai Degi atau makatang singkopi wahai hambal apil taujabani. Now for climate haiba theme that nomagi oiba tree plantation drive come awareness program ama Imphal West District ki manung chanba tawung khokta leiba ipa loya lakpa ima nungthel leima haraubungda pangthukre Manipur government ki forest department ki matenga loinana Association of Am-Istv Manipur Students Association Pune Alumni Manipur Tawung Khok Council for Educational Administration and Management CEAM Manipur Chapter Imphal Tawung Khok Progressive Youth Pioneers Association ga khusabnana sinduna pangthokpani Conservator of Forest RK Amarjit IFS na umang kokthokpada natana solid waste management ningthina tawdana turel da tahan bada turel sing haingai leitana motle marmashina single use plastic sajinaba sing afam channel si solid waste management ningthina tawrase thariba upal sing hingnaba khonarasi haike biological oxygen demand is among the river stretches that are highly polluted where the NGT national level that since my attention is in the issue way example the river is a river rejuvenation process the water bodies is important ecological energy exchange bio geochemical exchanges Central Bureau of Communications CBC Ministry of Information and Broadcasting Regional Office Imphal Amadi Jam Public School Paurabina Punna Kusamnaduna Wall No Tobacco Day Thoram Pangthukre Thoram Maduda Directorate of Health Services ki Senior Psychiatrist Dr. Hawizam Angomacha na Maiku Sijinabana Yuibagi Haksangi Tabombida Akaiba Pibata Natana Haksangi Kayat Kudingmakta Sokale Lebagasi Oina Hidak Managi Polam Kwaidagi Sijinaba Stedasi Mizoramni Masigi Matang Pikraba Manipur Ashina Ani Subamafam Kanduna Yang na Sangshilakli Haike Hidak Managi Polam Sijinabana Wakal Pota Hali Haksang Sontaba Kokali Haina Hairiba Singasi Awibinate Polam Singasi Sijinabagi Kanabakari Shulaiti Haike Hidak mana sejinabana tokan ba oral cancer gi chang Manipur da yamna wangna hengalakle maiku sejinabana tokan ba thabombi gi cancer asi diagnose pu tawrabadi phana layang labasu tha taruk ki manung da mi adu shigali haiba asi khangmina se cigarette and other tobacco products act 2003 gi matungina mahisang singi akoiba yard 100 ki manungda hidak managi polam sing yonbada athing balairabasu egasi ningthina implement tobo ude hidak mana sejinaba thingnaba lengakna ek phana semlabasu maru phangna muthat pak ngamdabana miyamna su ek singasi mathau tawhanaba hotna minaba changi haina phongdukhe asina sima kali mo mamda kali mo thodo wa thomo to pa boy ro uno boy be so ti o be kali mo thok mo tanda hidak mana i poso si yen bi sa ne si mama ne ho dro lai adu Auto uski na pen ujero ta da khara makai de handa bo boy aduna dai doge bo line su phangwa society la te samaj de chiya di de har ga to tin le te be do na ta bina de sha se sin na ya ni mana mas cha ma le ko ai wa kan pun je wa sa ko no ta bai socio economic phalo ta ba ye wo bo da pin ngai o ta ma ya si de ki kana mo mo pa na wa ka de pa no no ta de mo te si ma chi no si ma chi jan lo si mo ujuro hai me si ma chi ta ga ka wa pa na ko ta da hai wa to si na ana experiment tawe Lamdama sibu ing tappa tangdu laitaba hanjilaknaba ngase khunrakom e sigi manung channa leiriba haraurauda leiba langdai patta thauni thorom pangthokre
tongan tongan ba yellow fruit singi mioi singna pangthokhiba thoram aduda social worker thangja muhendrona pangthokliba thoram asina leibaki hojik oiriba phibam asida tangdu leitan nabagi damak irat thongni thoram asi pangthokpani hairiba thongni thoram asida chief minister imnam khemchana su lamdam asigi ingtappa tangdu leitaba ama proknabagi thoram ama oibana ayaba pibibat natana pat asigi fibamda amuk hanjinba ngamnaba sem sabagi thabak singda chief minister gi maikaidagi mateng panglagani thajaba pirakli hairi akhang ahi sing tanaru matamda langol langdai pa haidana asigumba pat asida tharop tawraga akhigi hojik leiriba leibaki tangdu latana leiba leina bigi damakta ira thawde ma lathokuna tominasi haidana ipu amadi maringi chingi silinau maringi aduga akhigi tamilonggi rongmeigi silinau aduga tangkhugi silinau singmi tambi akhoi myanse punjhallaga asigumba akhigi ishori gi ira thawde se tawminaduna leibak nithawgi asigumba paliba sasol sem abu mara tapna nungai yakhana pananaba akhoi asigumba thoram ase pangthokjabani afam amakak thamjaninga amana hawjik leiriba akhoi gi honorable cm junam khemchan maki mafam du akhoi chatna unajeruba matamda asigumba thoram ase akhoi pangthokjagani haina ningsang jarubada mahang adudi adu miyam gi yaifanaba oirabadi adu pangthokpa phai aduga angamba mahaksu iram phulam phulliba mayam singse tengthongna bu honabada mahaksu angamba mateng pangani haina takpira kugi damakta chu maku hanna thagachari Moirang Kendragi Hanagi MLA Prithviraj Mairembamgi miyang makhada 1 day free eye testing camp amadi spectacle distribution gi thoram ama Sunusify Community Hall Moirang Kendra da pangthokre thoram aduda Moirang Kendragi manungda leiriba mioi 9 romda free eye testing tobaga loinana mathau taba hidak sing lemna pikhi thoram aduga mari leinana Hanagi MLA Mairema Prithviraj na haukiba February tang kundagi hauduna Moirang Kendra da marirak suba oina mit solakpana uba watpagi nungai taba ngayoknariba mioi singi awaba sing koknaba thoramasi paring naina pangthokpani thoramasi da ahloiraba chai humpugi mathakta leiraba sing spectacle lemna phangale cataract anaba leiba sing thengnaragadi free of cost da operation togani hauzik phawda Moirang Kendragi mioi lising ama hena free eye testing tawbatan natana mathau taba sing da spectacle sing phangan khre loinana makha tanasu Moirang Kendragi fam kayada asigumlaba thoramasi pangthokigani haike makha tana mathangi nomaijing dasu kangnariba kunjang asigi da leiriba atopa kunje koina khanjaraga maruina khana popian nganga pulaga koina lekai dasu mangthong bagi khudong sawa mathang sinjage Moirang Kendragi leho kulsinsi loina mathang chatana ekoi mitki nungai taba leiriba kudumag loina masigi layeng bagi khudong sawa se pijana bagi damak sen sa lejari habagi wakon karja thonjaraga am tawla tejari thank you so much hauji pawgi marathana atena brand lokchari honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti kuding maksibu ngaktokke hairabadi jolip 100% natural syrup amadi capsule jolip 100% natural syrup and capsule Slopeland College, Manipur. Admissions open for session 2026-27. Join our Bachelor of Education program or Diploma in Elementary Education. Limited seats, enroll now. Your future starts here. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup tada Ini magigano. Ano ba tamo? Sige yun sa next time tinakseksin na laksilaga tamo ba nine? tada nang se juhar habaga amta kidrabo Asum na mayam na machalbo nga option lugum. Basige yung masibu asoyan ko kada batagi. Next time tina ngap sendi. Next time ti juhar habati ngap na ba same mani. Zaman chakmo isi na mana concrete katok na tinago matanda. Papam ng amuk na angle adli. Next time strength is in the quick. break matung na may mutaram nokchari makata pa pauda
Lakadoriba English ngani kuntareta pangthokadoriba tarahumdoi suba Manipur Legislative Assembly Mikhalda Kundrakom Assembly Constituency da Laishram Saitaberta alias Mubibu Pangai gi miyamna mirep oina puthokre. Intending candidate ase Manipur Police Department tagi voluntary retirement logduna Mikhal thengnana ba chongthorakhibani hairi. Mioya sina Assembly Mikhalda mirep oina chongthorakpada Pangai gi miyam dagi thaujal nibagi thoram ama ngas pangthokre. Pangai naha singna sinduna Pangai dalaiba ivudo Tangzalilha Pakhangba Laibungda Pangthokiba Tharam Aduga Mari Lainana intending candidate Laishram Saitaberta alias Mubina Phongdorakpada Lamdamasida Khang Hairaba Miyoy Kaya Ama Lairabasu Miyamgi Yaifanaba Khanduna Thabak Tawgadaba Migi Masing Watpagum Tawrakle Kari su Khangzadriba Miyambu Sarang Manungda Punsinduna Thambagi Satnabi Ama Leirakpa Asi Thadokutuna Miyamgi Khanba Afaba Luchingba Ama Kundrakam Esida Mathau Tarakpa Shina Ngasidi Miyamgi Mateng Kharadang Oirabasu Panglage Khanduna Mikhala Sida Mirep Oina Chongthorakpani Haiki Mayam Khale Pangai da is qualify over Mariana. Ayon the Hena qualify over Matiksa Pangai sing the lake. Adu Mayam sing said, I call Nasi politics high over I call it number Vilatame. I call it non sa said, Yon Saraman the low of the Kamaga, no pizza limit to the Sa, pizza limit to the Sada, no Sado, or I call it a I call it Madu the Lord was solo. Hanggang Sakti Kuyum Lai Pakal Oil, ay Masina, Nasaki the Mata, Nanau the Mata Yinga, Matutaki, so Hangul Tonati, I would the PBO. Rural Development Association Thobal Sabal Tongbana Sinduna Handak the Haidokiba Boss Semna Loba Class 10 Amasung ko Semna Loba Class 12 examination da Thoidok Hendokna Mark Wang Pangduna Mai Pal Krabab Mahiro Sing Taram na Opaka Loinana Career Counseling Pibagi Thoram Ama Ngasi Saval Tongba Awang Lekai Community Hall the Pang to Cray Thorangi Sarukamo Oina Handak the Haidokiba Boss Amasung ko Semna Loba Class 10 Amasung 12 examination Mark Wang na Pangduna Mai Pal Krabab Mahiro Sing da Kudol Pot Piduna Puning Tawut K Ngasigi Tharamadu Sarukam Oina Mahiro Singna Class 10 number 12 pass Tauraba Matungda Karamba line da Makatana Mahitam Gadagi Haibagi Matangda Career Counseling Gitauram Amasupang Toke Career Counseling Tauram Aduda Sine Career Manipurgi Founder cum Career Counselor Katrimayum Tonina Resource Person Oina Wangang K Hauzik Maripau Amukana Pizari Manipur ga hauzik oiriba phibamasi anaba ama doctor na kari hairake haina ngaibaga pangka koire haina MPB mol apoijamna haikre hauzik phabagi ona dia sabina phibama tang solution jare miang tabiriba singbam khanna khurumjari